Nambolda Kuntrom Dushuba AR the ambush Tokiba the Senaba Pielegi Kedar Ani Guwahatida gi Fare. Ta Sigi Tara Mapalgi Numida Wanam Pumanga Makairum Tarkpo Matamda, Bisnupur District Nambol Police ki Manung Sanba, Nambol Sabal Lekagi Tidim Lambida in Faldagi 407 Mini Tata Amada, Bisnupur Tamna Haitarakiba Kuntrom Dushuba, AR gi Kangbu Amada ambush Toduna, Zesio Ama Yauna AR gi personnel Ani Hatkiba Aduga, Mangana Son Kiba Todok Aduda Senabani Haiba Mioi Ani, Assamgi Guwahatida gi Fare Haina, Assam Police ki Pau Amana Hairi, Pawasina Makata na Haribade, Makoi Ani Adungarang Guwahati zaga amada fakhibani haire adubu karamba mafamdagi fakhibano haibadudi chapsana haidokte farba mioi ani adudi thongram sadananda allies ngachik allies urakpam sahi traimpan amasung songtham mahesh allies momo allies amo sahi yankai marthoi koi songtham mahesh asi PLA gi senior cadre amane mahak 1990 gi matamdagi organization asida loina rakhibani mioi asi crime branch police station Guwahati Assam gi matung inna fakhibani Guwahati dagi ambush asida senaba mioi ani fakhiba asi Hokiba September Kumarida Imphal West ki Kamengdagi Combined Security Force na ambush aduda haktheng nana senabani haina Kundongbam Ojit Chahini Putaret Apokpa Laikhidraba Mani Kauba Awang Laikin Thabi Awang Laikaida Leiba Mioi Ama Fakhiba adugi matungdani haire Marak asida ngarang security na RPF PLA gi Khangembam Thoiba Allies Thoi Chahini Funifan Kauba Bisnupur District ki Kumbi Setupur Ward number 2 da Leiba Mioi Ama Teraurak checkpoint dagi Farba Mioi ase Bisnupur District security personnel sing Satok Sasin Tawagi Pausing Collection Tawduna Thadok Thajin Tawda Haktheng Nana Chenaba Mioi Amani Hairi